Hi channel mayam YouTube channel ibirba channel mayam puno pumangol natana welcome taujari channel mayam puno khuram jari channel mayam do ngasi su aigi blog ma pudun lakjage ngasi na puja kada blog asi aigi mamang da haja kiba aigi thachari benar asigi Sande Sharma Manipuri Sangeet Vidyaloy Kasar tamjari ba class athari ba sina hajari ba Sangeet Vidyaloy sigi akhoi Hari Mandopta Radha Krishna Mandopta yasan taujari ngasi se nongju chubanina satra su jamna laktre sibaram degi khara laye akhoi som degi khara ga laye ga ngasi class se kaga chachabani ado pungjei ba inau bunga pari isaigi oja thamangau su laktre ngasi nongju aina sum angang singi class oina sum haujabani ado aigi channel sibu yangbiriba isnaw mayam like share subscribe tobiu kanagum aigi channel sina phangbiba taragadi nungsi jarba kasaram damda leibiriba aigi Lakhipu area da leibiriba Oja Guru Singh Chechan Singna Hagolriba Angang Singbu Pubirak la haraga aigi Sangeet Vidyaloy sida emission tawbiyu ai hojik moksu emission lawjari aduna hojik ai class loba hojare ngasi gidi angang sing pungjai ba angang khara lai isai sakpa angang amsu jauri sirba gini adu atai di langnadre mathang class to sub lakjagana sum takpirei adu ngasi ge in lai ba angang sing ache khara kha jum jengmina si chnaw mayam makoi asi nahan date 25 ta hojabani ngasi gi lawjari ba akhoi gi isai da haragana akhoi gi turi raga hana hobire akoina first cross asi pung da su akhoi gi pungi pung tambri ba inaw dungo pari pung dana akhoi gi pung anwa raga na Kartik Sanchar suna sum hoji hogale aduna ai angang sing simtang miam da yenghanjage asisu pung ni angang ni asisu pung je ba angang matani ara pung mudi moi pung amani punarakle atei pung su laktri mokoi pung hoji Manipuri thungadri moi lakti lani mathang nomajing dei di pung singje suradra en khali pung sema su chana khare asi pung ge angang matani pung pharanjami ngasi lakta su jaunari nongching chubanina asina angang singchiki magi guardian asina sirbagi angang ni Subhasis ana isai ram thwai jaujaba sini chinaw mayam ado angang sing sina ngasigi pung tamba class sida ojana thambiramba punglon anwara ga pung Kartik Sanchar ase em bek tan jage pinit nangi pung maron dom tang phachana hairo se launa launa hairo din khara den ta den khara den ta den ta khara den ta den din khara den ta den din khara den ta din khara den ta den ta khara den ta den din khara den ta den din khara den ta den din ta khit ta khit ta ta khit ta khit ta ta khit ta ta khit ta khit ta ta khit ta ta khit ta ta den din ten ta ta ore nang naming kai kawi em tang hairo phachana yes tani sinha nang hoji school kai ra tammi Saint Vincent School Oyapur kam class tammi class 4 roll number kaya no 2 papa gi maming kai kawi CS Rajiv Kumar Sinha mamai maming kai kawi CS Anima Sinha thank you parni achin nauna hawri ngang sing matani adu chinaw mayam sum jengbi Oja Guru Singna sobe ngama jaro ga sunga pi gani hoji punguna si moi tammuta hawri ko aduna mathang nang hairo Anwaraga khara khara ten ta den din khara khara ten ta ten tak khara khara ten ta den din khara khara ten ta ten tak khara khara ten ta den din khara khara ten ta den din khara khara ten ta den din tang kit tat ta kit ta kit ta ta kit tat ta kit ta gin ta ta gin tat ta gin ta den din ten tak tang ore nang naming kai kawi NG Santosh Singha ai di nangi papa maming kai kawi NG Sanathar Singha mama maming kai kawi NG Ramavati Devi hojik nakut to hojik karam ba school da tammi MD English School
क्लास कया 6 6 दे अखोय तमीबा संगीत विद्यालय सिगी ममिंग करी कौई चांदे शर्मा मणिपुरी संगीत विद्यालय कसार कसार तमी मफम सी ममिंग ना काकोरा काकमरा करी मफम दनो हरि मांडोपता असिना सुरजीत नंग हाइरोंगे थमु मखादा लाउना हायो नंग नमिंग के कौई हारो सागई दे पापा मिंग के कौई लाउना हायो ममा मिंग के कौई कम्बे स्कूल तमे नंग हाइरो से लाउना हाइरो माना ख्वाइदे आंगांग ओइरे सिनाव मयाम खरा खरा तेन ता तेन दिन खरा खरा तेन ता तेन ता खरा खरा तेन ता तेन दिन खरा खरा तेन ता तेन ता खरा खरा तेन ता तेन दिन तेन खीर दिन ता खीर खित्ता खित्ता ता खीर तेन ता खीर गीता तागीत गीता तागीत तेन ता गीता तेन दिन दिन तेन तक तांग 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 हो नंग नमिंग के कौई क्या विजय जी पापा मिंग के कौई क्या अजीत जी मामा मिंग के कौई वानी जी कम्बे स्कूल तमे वानी देवी कम्बे स्कूल तमे TH Gunawan Academy English School कम क्लास ता Class 4 क्लास 4 बेनेट नंग नमिंग के कौई पापा मिंग के कौई मामा मिंग के कौई मामा ममिंग रोनिता देवी कौई कम्बे स्कूल तमे TH Gunawan Academy कम्बे क्लास तमे Class 2 da दुदा असिनी असिना मथंगदा इसई लाके असिना सिरबागिनी कचिम चलो ngasi classical loriba raga si miming ke kawi turi raga ge saibani sei se karino isai na thoibini kari miming kawe Subhasis papa miming ke kawe Manikanto mama miming ke kawe Ranjita karma school da tamme London Public School kam class ta Class 6 nang isai ye thawai jaw brai ba Jati hayeng like phajana tamma matung da kari tawkani khali nang kari kali wakanda isai sakpa adai de hayeng chaw nang chakri tawoidra ba Togani lawn hairo Togani hayeng chakri tawgadra Togani chakri loraga di ke tawni isai isai tawni isai phajan tamgadra Togani dadi isai tambache kare season ne Kortal dadi isai tambada kari niyom lay ojhada kari haina khoramgani like tawba matamda kari haina khoramni adang khangbro like tawba matamda kari tawri like padring mamangda Saraswati ha Ima Saraswati Khurami kari haina khorami amta hairo Saraswati Ima Ibema Direct Life and View Imanabasingday Henjage Layang Siga Ima Saraswati
Sasri mai bima aigi layeng de phambiyo Fatima aigi layeng de phambiyo asine chino mayam ado ngasang singsu yam jamdre hadi nong ching chuna bai maramna ado angang singje class ngasiga ani suba habadi ahanba hauba numitadi angang singja kari tabam thoi kari sei haugodabano pungona kari no haibagi matangda nainegiba matani ngasi sidi angang singsa thawai jawbudagi sum laga ngahatang class laujabani chino mayam ado mayam nang sibiduna angang sing asibo support tobiyo akogi nat sankirtan haibasi jana maru oiba akogi matam dan leiri makai akogi gaura sampradaya na leiri makai di changdraba jadraba nat sankirtan ni pung isai haibasi akogi jana mathau taraba posak amani sibada popoda changdraba jadraba maramaduna nat sankirtan su jokhotaba jade angang singsu semdaba jade lai su tamgani pung isai su tamgani maramaduna hagololiba angang sing asibu oja guru singna mateng tobiyo support tobiyo angang singbu thagot piu haiba wafamje thamjari loilena aina ahambadasu haijakhare kasaram damdo leibiriba hagololiba angang sing amesu akhoi thabaktagi nauna retire orakpa ahalonsu sum lakpiu maramdi akhogi hauji nat sankirtan si mayai samjalakle mami samjalakle aduna hauji jamna lure maram aduna khogi nat sankirtan si jokhotaba jade aduna nat sankirtan si kyam jana phajei jam kyam jana matik legeba haibase ngasi khogi nat sankirtan sina maitei khoibu saktakpani walna masak khangi bani asumorba mamin leiraba nat sankirtan sibu aikhoina jokhonnaba honasi mayamnasu support tobiyu akhoisu angamba ngami makhai mayamgi saba mapung phaba ngamnaba honajage loilena aroibada aigi sangit bidaroi asibu mayamna mateng tobiyu mayamna support tobiyu aisu mayamna support tobagi matung ina aisu mayamgi thogon matik chana ngamnaba honajage haiba wafam sei thamjari loilena jari makhaidi angang sing pubirau lakpirau ai hojiksu emission laujari isnaw mayam ngasigi dia si hairaga aigi video sai thum lo sanjarage isnaw mayam